ꯌꯥꯝ ꯁꯥꯎꯕꯁꯦ ꯑꯩꯈꯣꯏꯁꯨ ꯃꯩ ꯀꯥꯔꯒ ꯁꯥꯎꯋꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯥꯏꯕꯗꯨꯗ ꯂꯣꯏꯅ ꯆꯠꯀꯗꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯦꯞꯄꯁꯤ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜꯒꯤꯗ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯁ꯭ꯇꯦꯆꯨ ꯃꯅꯥꯛꯇ ꯂꯦꯞꯄ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕꯁꯦ ꯉꯁꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯇ ꯅꯥꯒꯥꯒ ꯃꯩꯇꯩꯒ ꯄꯨꯜꯂꯒ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜꯒꯤ ꯁ꯭ꯇꯦꯆꯨ ꯃꯅꯥꯛꯇ ꯂꯦꯞꯄꯁꯤ ꯑꯩꯈꯣꯏꯅꯏꯍꯥꯟ ꯍꯥꯜꯂꯝꯒꯅꯤꯀꯣ ꯑꯩꯈꯣই ꯃꯌꯥꯝꯅ ꯏꯄꯥ ꯏꯄꯨꯒꯤ ꯁ꯭ꯇꯦꯆꯨ ꯃꯅꯥꯛꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯟꯕꯒꯤꯗꯃꯛꯇ ꯃꯊꯧꯗꯥꯡ ꯂꯧꯈꯤꯕꯗꯣ ꯁꯔꯀꯥꯔꯅ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯅꯥꯒꯥ ꯃꯩꯇꯩ ꯄꯨꯜꯂꯒ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯦ ꯍꯥꯏꯅꯤꯡꯉꯦ ngasi hoi ꯑꯩꯈꯣꯏꯒꯤ ngasi changhiba ꯑꯩꯈꯣꯏꯒꯤ executive member ꯑꯩꯒꯤ ꯑꯣꯖꯥꯁꯤꯡꯅ ꯆꯪꯕꯗ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯨ ꯂꯣꯅ ꯂꯣ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯐꯥꯈꯤꯕ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯄꯥ ꯏꯄꯨꯒꯤ ꯃꯇꯧ ꯇꯝꯁꯦ ꯖꯂꯦꯡꯔꯣꯡ ꯄꯨꯏꯁꯤ ꯅꯣꯏꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯀꯣ ꯍꯣꯏ ꯅꯣꯏꯕꯨ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯁꯨ ꯋꯥꯈꯜ ꯆꯥꯎꯕꯅꯤꯀꯣ ꯍꯣꯏ ꯍꯥꯏꯕꯧ ꯖꯥꯗꯣ ꯅꯪꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯅꯣꯏ ꯋꯥꯈꯜ ꯆꯥꯎꯋꯣ ꯑꯩꯈꯣꯏꯁꯨ ꯆꯥꯎꯒꯅꯤ ꯍꯣꯏ ꯑꯗꯨꯒ ꯁꯔꯀꯥꯔꯅ ꯄꯤꯕ ꯁꯤꯌꯣꯔꯤꯇꯤꯗꯨ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯕ ꯊꯧꯗꯥꯡꯗꯨꯗꯤ ꯑꯩꯈꯣꯏ ꯇꯧꯁꯦ ꯃꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯍꯜꯂꯁꯦ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯔꯒ ngasi ꯊꯪꯒꯥꯜ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜꯒꯤ ꯁ꯭ꯇꯦꯆꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯑꯩꯈꯣꯏꯅ ngasi ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏꯉꯣꯟꯗ ꯍꯟꯊꯅ ꯂꯧꯕ ꯃꯤꯗꯨꯕꯨ ꯂꯦꯝꯅ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯣꯏꯒꯦ ꯑꯗꯨꯝ ꯚꯥꯞ ꯇꯥꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯋꯥꯈꯜ ꯄꯤꯛꯄ ꯌꯥꯗꯦ ꯏꯁꯣꯔꯅꯁꯨ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯃꯄꯨꯒꯤꯗꯃꯛ ꯂꯦꯞꯄꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯃꯌꯥꯝ ꯋꯥꯔꯧꯒꯅꯨꯀꯣ ꯅꯣꯏꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯦꯡꯅ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯇꯧꯁꯦ ꯍꯥꯏꯕꯁꯤ ꯑꯩ ꯅꯥꯒꯥ ꯄꯤꯄꯜ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯅꯣꯏ ꯋꯥꯁꯨ ꯋꯥꯔꯦ ꯋꯥꯔꯧꯁꯨ ꯋꯥꯔꯧꯔꯝꯒꯅꯤ ꯋꯥꯔꯧꯒꯅꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯔꯒ